Arambai News Guwahati ki maikhaidagi Chingangbam Susitra Rani na mahut sinjaduna punamakki mafamda ihan hanna ikuknona khurumjari. Khudong chadaba tangai fadaba kaya leibadagi kharanigi oina pau sandokpa lepcharure madugidamak ngakpigani adubu mayamna nungsibiba thauna hapirakpa amadi isagi lon phuruk manipurgi wangmadasu hinghanduna thamdaba yade haibagi pandamda changsinjarakiba Arambai News Guwahati ki pau lakliba April 3 ningthau kaba numittagi mayamgi apama matungina amuk hanna sandokpa hokjaragani. mayam punamakna channel asibu nungsibiyu subscribe tawbiyu amadi like pibiduna channel asigi pandam tung koina hinganduna thambada mateng pangbiyu. Maram asina April 3 ningthau kaba numit phawbatangdi mayamna ngaibiyu channel asibu amadi maitailon hena mangal thokna hinghanbada somgisu saruk yawhanbiyu. Khurumjari.